sok listing ani tara mapanda government higher secondary school gi contract lecturer oina khan khraba matung english ing kunithoi gi January 9 da cabinet decision lautuna english ing kunga humdoi gi 1st April da gi regular lecturer oi khraba oja singbonga si fawbada regular salary pbd amade regular lecturer ama oibagi phongpam thokpa sing phangande haiduna regularization gi pending process athubada loishin biu haiduna haukiba July gi kunma thoi da gi chatharakliba pen down gi khongjang Oinam Govt higher secondary school gi regularized lecturer sing yaukibadagi daily class routine ngakna chatpada awaba oire haire school gi mahiroi singasu class mapung fana tawdaba nungaitaba phongdorokpa loinana athuba matamda mailena authority na meeting sangbiduna oja singi awaba ko hanbiduna class mapung fana tawhanbina ba appeal tarokle amaromda school adagi principal T has leta debineshu oja singna pen down structure thakibadagi school gi atmosphere da akaiba leire maramaduna school gi khanbiduna yanaba pubiraktuna hanagi batawgum class sangngaina chathaba ngamnaba government ki pukning singsilakle makoigi demand khara sangsin pen down strike tawkhibasina maram moiduna ikoigi academic atmosphere da tipmatik kaire ikoini school ase oja taina makoina suppose nongmada period se makoina minimum period ahum lauraga lakpani aduga oja taina sam kaiguma khudongjadabadagi suti laukiba matamda makoina period mari fawba changaga lakpani अखोई ओइनाम गवर्नमेंट हायर सेकेंडरी स्टूडेंट ngakani ngarang July tang kun mathoi dagi haujaragliba हायर सेकेंडरी की लेक्चरर सिंह की पेंदांग स्ट्राइन मरम ओइरगा mahausa dagi phajana chatha jaragliba normal class asima pung phadre maram asina mari lainaba authority singna athuba matamda miyeng changbiduna thuna solution purap binaba hajari akhoi normal class phajana tawbinaba hajari.